ahmed maroi pau pizari Guwahati security na paumui sing thingduna charan khidaba thogok ki matangda semkiba inquiry committee ki report khangan lu haiba demanda ngasi manipur gi editor amadi paumui sing na wakat khongjang changchin khrai security force sing na chathakiba thibogum gi thabakta tongan tongan ba mafam dagi khusu kulai kaya amadi lon thingraba lalholup ani gi miyoi sing phagat khrai amadi Imphal West ki maruoiba lambi singgi nagyata paisinduna thamliba potchei sing lakliba July 13 gi pung 3 fawbagi manungda lauthoktrabadi yumbu singgi mathakta logi matungina thabak lakat pahorgani kurumjani ISCOM media news में ताबिर बुसुंग बाई तोम थिंगान में तराम नोक से बोलोइने ना हुजी पुंजा सिफाव की पाव संदोक न बिजरी उखरुल द पांगथोकिबा सिरोई लिली फेस्टिवल की पावलो चटपगी लंबी ग्वालताबीदा पाउमिसिंग ना तुंगलिबा मणिपुर स्टेट ट्रांसपोर्ट की बस पो खामदुना मणिपुर लेंगा की बस चटपदा थिंकिबा थोगदोग अदुगी सेम किबा इंक्वायरी कमिटी की रिपोर्ट इंक्वायरी कमिटी की रिपोर्ट की मचुंगिना लेंगाक ने करी थबक लौखलबगे हाइबा खंगनद्रिबा फावबा मणिपुरदा लेरिबा पावगी लमदा थबक तौरिबा एडिटर अमदी पाउमिसिंगना मखाताना खोंजंग कयामा संक्षिन खिगनि हाइरि ग्वालताबी की थोगदोग अदुगी मतांगदा मणिपुर के गवर्नर ना सेमन किबा इंक्वायरी कमिटी अदुगी रिपोर्ट गवर्नर दा लागतपा होख्रे रिपोर्ट असी लाख्रबसु हौजिक फावबा मरी लेनबा ऑल मणिपुर वर्किंग जर्नलिस्ट यूनियन अमजू अमदी एडिटर्स गिल्ड मणिपुर ईजीएम दा थोगदोग अदुदा कना कना चेन्नई मखोइसिंग अदुगी मथक्ता लेंगाकना करी करंबा थबक लखतख्रबगे हाइबा वाफम अमता हौजिक फावबा खंगलक्तबबो यानिंगदबा फोंगदोक्तुना ngasi kaishampa leimajam laikai da leiriba thoni thorom community hall da paumi amadi editor singna wakat khongjang changchinki khongjang adugi manung channa paumi singna achumba lotuna thamba yaroi achumba lotuna thamba ngamloi nakhoina lambi thingbadi ngamba yai achumbadi thingba ngamloi media gag is the sign of fear. What are you hiding? Free the press. Let Manipur hear the whole story. No truth behind barricades. Open Gualtabi to journalists Haina Thava. Plate cut ke apaiduna Kongjang adu section ki panbayai madudi. Thogdog adu thokraba matungda Manipur da phone liba pause singda Manipur lenga kamani lenaba loinana Manipur da leiba state police amadi central security force singe mari lenaba pau phone dana lakhi matung darakpada Kongjang adu bo kharak handok laduna ngasi phawba paumwisingna amuba ribon thetuna khongjang makhatana chatharkibani khongjang adu luchingliba all manipur working journalist union amju gi president asem baktana haikibada amju amadi egm na tankiba demand ching adu gi manungda maru eba demand ama oiriba inquiry committee gi report adu gi matung inna lengak na kari thabak lokhalabage haibadu hawjik phawba khangalakpa leitri asuk kuiraba matam asi phawba khangandana thamba haibasi lengak asigi achumba thawong amani haina lawdaba ngamde Makhatana Karigumba, Lengak Asina, Kangandana Sum Tamjin Batarabadi, Amju, EGM Amadi, Manipugi Ladiba, Paumisina, Amuk Punduna, Matankari, Karamba Kongjang Amuk, Junction Gedagi Haibadu, Lepkani Haina Fudoraki. Masih kanonnya koi continuous kanonnya saya koi nepiri ba kanonnya di matungin mas waktu response lak tuh sih. Jadi inquiry ki koi kena tahu rehai, report ki kena tahu rehai, matung di sosial waktu mati ki kena lak tuh sih koi nam public tuh suka kan dingi, koi suka ningi, madu lak tuh mana koi kena koi sigi kentana koi tahu si pamjari masih kami kan. Lalu lak tuh ki koi masih dia pelero atau topa makan makan ki koi continue dum cata gini. Nepali Basti, Santipur की security force ना कुछ कुलाई के आमरुम फाकर पंगम क्रेम कुलाई सिंह दुदी SLR rifle अमा 303 rifle अमा का magazine का लोइना improvised mortar अनि बाउफिंग handshot तरेत tear smoke grenade अहुम stun grenade अमा ilum para bomb अहुम 12 bore की मरुतरुक 303 की miss round अहुम improvised mortar tripod अमा grenade अमा बाउफिंग charger निपान BP jacket अनि BP helmet निपान Kongup jura amaga loinana peti ama yauri
मियामदगी सेनखाई तौबद चेनबा लोन थिंख्रबा लाहलु केसीपी पीडब्ल्यूजी की मियोय अनि ngarang kaibi haikak mapan awang lekai degi fagatkhre fagalaba sing adudi sangom shumpham musa ahmad ls ibobi laifam khomidok mayai lekai amadi muhammad faruk saha laifam khomidok awang lekai degi ni amromda kairau khunau degi su pripaki miyoy hum fagat ke hari fagalaba ahum adudi fagalaba ahum adugi manungda ani amadi chahi nauriba ngaktani aduga atopa amaduna lamfel sana kaithel dagi livestream bishan maitai ls bojo ls nongthon kawi लागिबा जुलाई 13 की हेक मतुंगदगी लंबी की नागयता लेंगा के अयाब यावदना युम कई साजिनबा लंबी की नागयता पोचैसिंग पैसिनुन थमलिबा म्यूसिंग मथक्ता लेंगाक नाकनबा थबक लौखलगनी हाइना इम्फाल वेस्ट डिस्ट्रिक्ट के डिप्यूटी कमिश्नर की माइकेदगी खंगलखरे नेशनल हाईवे सिंग इंटर डिस्ट्रिक्ट रोड इंटर विलेज रोड अमदी फुटपाथ मथक सिंगदा नियम लाना बिल्डिंग साजिनबता नतना युम सानबा पोचैसिंग पैसिलंबा थेंगनबसिंग मथक्ता लोगी मतुंगिना थबक लौखलगनी मसिगिदमक डिस्ट्रिक्ट मजिस्ट्रेट की माइकेदगी मफम मफम सिंगदा पब्लिक अनाउंसमेंट हाइबदी माइक सिजिनदुना मियामदा खंगनबगी थबक चथरी हारिबा खोंथांग असि मियामना चथोक चसिन तौबदा अपनबा याहनदनबा लंबी थोंगी फिबम फना थमनबा खोंगना चलिबा मियामबो अपनबा यावदना लंबी चतपा ngमहनबा लौखलप खोंथांग अमनि हाइरि Laglibatam 11/11/07 July 2025 ki pung ohu bogi manungda highway mapanda yung kay sadaliba bukan ano di po sa diba kami libating adu ato ba matanda lokong piyuba ni Pangeri Piyo na tragati district magistrate in Palo West na lokong charagani na kaganjari Lagli Karigumba haliba timeline ako'y napiliba tang taramatoy sige manungga lokok pragadi ako'y eviction gi process hawagadi aduna haliba tabaksing asi hawjini gi mamang haibadi tang taramatoy hawagi mamang da isa na ay na yadaba maong da khobjin duna yung kay sadaliba potsay patient duna tamliba mayam sing asi lokok binaba kangan jari मणिपुर की कुकी ताब मफम सिंगा थंगना लेरिबा तंपा की मफम सिंगा खुंदारिबा लमुई सिंगा मसा मसा की लौफम दा चंगदुना लौ सुब होनख्रे खोंथांग असि मफम सिंग असिदा सिक्योरिटी फोर्स सिंगना नाक सेनमिगे थबक हौरबा मतुंगदा संगसिलक्किबनी हौकिबा लिसिंगनि कुलुमदोइगी मेगी तांग अहुमदगी हौकिबा इरांग असिना लौमी सिंगना मसा मसा की फार्म दा चतुना लौ उबंगमदना लाखिबनी मसिगी मथक्ता चलिबा सही असिगे जून 18 दा विष्णुपुर डिस्ट्रिक्ट की फुवालादा मसागी लौफमदा लौ उब चंगलुबा लौमी नुपा अमा नोंमै कापसिलकपदगी असोक अपन यावबगी थौदोक थोकप लेख्रे मसिगी मतुंगिना मणिपुर लेंगाकना लौमी सिंगबु मसागी लौफम सिंगदा लौ उब चतपा याननबा सेक्युरिटी ngak सेलहनबगी थबक पाइखतपा हौरकी इम्फाल वेस्ट की मनुंग चनबा कामोंग मनिंग अमदी कौट्रुकता अयुक की पुंग मंगा दगे नुंथिल पुंग मंगा फावबा नुमित खुदिंगी लौमी सिंगबु सेक्युरिटी सिंगा ngak सेनुना लौ सुबगी थबक हौख्रे थीबा हुमगी थबक सु चिंगी मफम सिंग यावना चांग नाइना चथदुना खुलाई पाइबा सिंगबु तकथोकना होनरी लेंगाकनासु खुदोंग थिबा थोकपा मफमदा खुदकता संगसिनबा फ्लाइंग स्काउट अमदी क्विक रेस्पॉन्स टीम सेमदुना थमले लेंगाकना लखोलकलिबा खोंथांग असिबो माइके अदोमदा लेरिबा लौमी सिंगना यामना नुंगाइबा फोंदोरकलि लोइनना कामोंग मनिंगदगी लौउबा नुपा अमना फोंदोरकपदा खोंथांग असिना मखोय अकी अखंग यावदबा चानिंग ताना मफम असिदा थबक सुबा ngमल हाइना फोंदोरकलि महक्का हाना नुक्सिनरमनी हाइबी नुपी मचा अमना थांगना थिनबदगी लाइकनबा ngमदना नुपा मचा अमा ngarang लाइखिद्रे लाइखिद्रबा नुपा मचा दुदी इम्फाल ईस्ट की पैलेस कंपाउंडगी मसागी चही कुनमा थोइरोम सुरबा लियो हाइना सु खंगनबा मैतै सलाई थियाम कवि हाइरी थौडोक असिगी मतंग द फंगबा पाव अमुगी मतुंगिना थौडोक असि ngarang नुथिल पुंग अनिगे मिनिट 30 ताबदा विष्णुपुर डिस्ट्रिक्ट की थांगा इथिंग द थोकिबनि हाइरी थौडोक थोफमदगी फंगबा पाव अमुगी मतुंगिना ngarang लाइखिद्रबा लियो हाइरिबसिगा महक्का हौजिक हौजिक नुक्सिनरिबा नुपी मचा अमगा ममानबा खरगा मोइरांग सेंद्रादा कोइबा लाखी मफम अदुदा लियोगा हाना ममांगदा नुक्सिनरमबी एल पिंकी मसागी चही कुमाथोय सुरबी क्वाकैथल कोंजेंग लेकाइदगी असिसु मफम अदुदा लाक्तुना ममांगदा लैनकिबा वफम खरगी सेंदोकनबनी हाइना लाकी हाइरी
लियो अमदी पिंकी अनी की मरक्ता खरा निंगाई सगदा नरकपदगी पिंकी हरिबि नुपी मचा असिना थांग सोरी मचा मा सतोकलगा लियो की पुक्सेप्ता थिंजिलखिबनी लियो सोकलबो मतुंगदा कम्युनिटी हेल्थ सेंटर अमदा पुखत्तुना अहानबगी ओइना लायंग चथरबु मतुंगदा महाके फिबम सोक्सिलकपदगी क्वाकैथेलदा लैबा एशियन हॉस्पिटल तमना पुखलकपदा लैकिदे तुंगदा लियोगी असिब हक्चांग अदु रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स की मिरियल संगदा पोस्टमार्टम की दमकता पुखी थौडोग असिदा मपुंग ओइना चेनरीबी पिंकी मसा नंबोल पुलिस स्टेशन दा सरेंडर तौरखरे Regional Institute of Medical Sciences RIMS Imphal की Assistant Professor लौबगी Upper Age Limit असी चाही यांखई ओहेनबियो हाइरी RIMS असी Ministry of Health and Family Welfare Government of India की मखादा लैबा Autonomous Institute अमनी हारिबा Institute असी के Deputy Director Administration ना हौकिबा जून की तांग 18 दा Advertisement अमत थोक्तुना Department अहुम की Professor अमदी Assistant Professor खरे लौनबा कौरिबा सिदा Assistant Professor की Upper Age Limit असी चाही निफु मंगा ओइरिबा सी याखै ओहेनबियो मिनिस्ट्री ऑफ हेल्थ एंड फैमिली वेलफेयर गवर्नमेंट ऑफ इंडिया के गाइडलाइन अमदी रूल्स की मतुंगिना मिनिस्ट्री असी की मखादा लैबा इंस्टीट्यूशन सिंगे असिस्टेंट प्रोफेसर लोग अपर एस असी चाही याखै ओइरि खुदम खर पलबदा ऑल इंडिया इंस्टीट्यूट ऑफ मेडिकल साइंसेस एम्स गुवाहाटी ऑल इंडिया इंस्टीट्यूट ऑफ मेडिकल साइंसेस एम्स दिल्ली नॉर्थ ईस्टर्न इंदिरा गांधी रीजनल इंस्टीट्यूट ऑफ हेल्थ एंड मेडिकल साइंसेस नाइग्रिम शिलोंग संजय गांधी पोस्ट ग्रेजुएट इंस्टीट्यूट ऑफ मेडिकल साइंसेस रायबरेली लखनऊ नेशनल इंस्टीट्यूट ऑफ मेंटल हेल्थ एंड न्यूरो साइंसेस बेंगलुरु जवाहरलाल नेहरू ऑफ पोस्ट ग्रेजुएट मेडिकल एजुकेशन एंड रिसर्च पुदुचेरी पोस्ट ग्रेजुएट इंस्टीट्यूट ऑफ मेडिकल Education and Research Chandigarh asina singba pumnamakta assistant professor lawbagi upper age limit asi chahi yankhai da oiri adubu laibak thibadi atai institute singda assistant professor lawbagi upper age limit asi chahi yankhai oirabasu Regional Institute of Medical Sciences RIMS Imphal gidi chahi nifumunga oiri chahi nifumunga na upper age limit oiba asi kumja lising ni kunmari da RIMS ta North Eastern Council Ministry of Donor Government of India gi makha da leiringai da Professor L Femachena Director oiringai da semamba recruitment rule adu hoji fawba matamga chanana semdoktana leiri Assistant Professor lawbagi upper age limit asi chahi nifumunga khak oiba sina Dr. Tamnuraga thabuk fangdana leiriba Manipur gi mioi kayada ningba ka helle Manipur gi health sector da doctor gi award pa kaya leiribasu Manipur lengakna sel thungi phibam chadabana award pa doctor sing mention mangamdri adubu RIMS ta sigumba kudung chaba ma lakma matamda thabuk fangdriba Manipur gi doctor sing maraibal lepchagada watan famda upper age limit asi chahi nifumunga da oiba sina pumnamakki laibak thiba haibadu oire maramasina hairiba upper age limit asi stemdoktuna atai institute singa manana upper age limit asi chahi yankhai da ohendriba fawba recruitment asi matam khara state tawbinaba Federal Students Organization Kanglei Park Fesok ki maiki dege mari leinaba singda appeal tarkli Hingen ge tarani thoini panba ngasi ni tawkaba numit asida mamang lai haktak tage pangthoktuna lisang sina chetharakpa lai ge thormamo oina ngasi chu angom yek salai na mapung oina sinduna tangai fadana pangthokpa ibudo pulei lombagi lai ge fijol hongba amasung cheng hongbagi thorom pangthokre ngasi Churachan Higher Secondary School ki campus manungda laikhraba ibudo pulei lombagi lai ge tangai fadana pangthokpa lai ge thorom aduda angom ningthau poireiton leiba ki akang ahi amaibi angom yek salai gi maru oiba halaman amadi mioi ke asu saruk yakhi nasigi ibudo pulei lomba lai ge thorom aduda saruk yakhiba angom ningthau poireitona phongdorakpada ibudo pulei lombagi lai haktak tagi pangthoktuna laklaba lai ge tawdaba yadraba mashinamo oina लेबाक असिगी चाहोंग ngahongnaba लेबाक mara tapna panabagi damakta lagi fijol hongba amasung cheng hongmagi thoram asi pangthokpani ngasi leibak ki tangdu leitadana leiriba awana kaya asibo kokpiduna ing tappa nungai yaifaba lamdamum oihenbiu haina angom ningtok poiritona sembiba mapugi mafamda su nijaki Sisi Higher Secondary School dina Hokang Sokol Laiba Ido Puleirombogi Sangleni Masi Yaifaraba Ilin Rang Teni Kwanba Nito Kaba Numasi Nito Puleirombogi
Fizon Hova, Sang Bonum, Masi, Yamna, Baki, Kadava, Masi, Yamna, some, I mean, the Makpoina, Masi, Vidogi Torum, Ampuk Sevani, Masi, Vidogi Torum, Siga Marie Lena, and the Masida Intapa, Anti Poropa, Numaya, or Sunu Haidina, from that. Rupmahul Sanglen Sanga Kiba Humbutra Nipan Suba Kumon Numit Kamari Lenana Tara Nipan Suba Hawaibam Nilamani Singh Award Writer Director Theatre Activist Mani Yum Namda Lanthokre Thromasida Retired Commissioner Art and Culture Government of Manipur Mongjam Joy Singh Nathoiba Mithung Amadi Rupmahul Theatre Ki Vice Chairman Loitongbam Brajamohanna Thormapu Oiki Natya Kalada Ai Basiki Mapan Naidraba Thaudangbu Singthaduna Hawaibam Nilamani Ningsing Mana Lisingani Kunmanga Asi Rupmahal Theatre na Mani Yumnamda Lanthokibani Mana Yanthokpagi Thoramasigi Lushilakpa Sarukta Mani Yumnamna Iba Khetrimiyum Somarendro na Lamjing Lamtakpa Sarengdum Chathoke Haiba Drama Amasu Rupmahal Theatre ge artist singna utki Hozik Fawda Mani Yumnamna Stage Lila Yankai Mapal Iduna Athoi Ahen Tanabagi Festival Kayada Saruk Yarubuda Best Script Kumapalak Second Best Script Mapalak Amadi Third Best Script Ki Manana Humlak Funkre Ai Bana Ikiba Lila Kharatang Pallavada Beauty Parlor Tangai Fadana Laukibani Sarengdum Chathoke 50-50 Meditation Ai Hankiroi Ijat Ki Saina Wakat Ningthirabi Kaina Poktrangaida Sijage Amadi Swachcha Bharat Asina Chingbani Sumang Lilagi Lamdasu Aiba Sina Ngasi Fawda Lila Tarahom Doi Kudol Tamkre Karadang Pallavada Angang Balai Nungsibagi Damak Surjagrahan Amadi Kairaba Chapu Asina Chingba Lila Singnim Lamasida Su Best Script Ki Mana Anirak Funkibalaire Film Gi Oinasu Script Tarani Tho Ikibalaire Karadang Pallavada Saktibi Tampa Thoki Dagi Kisi Amadi Huran Bado Mapuni Haibana Chingba Yauri Haidi Film production के बैनर मखादा तरातरे सुबह production ओइना कमला तोंग्रम न present तौदना मचिन मनाव pictures न पुथोकपा थोइबा सोइबम न direction पिगदबा महु पुबी हाइना मिंथोनबा मणिपुरी feature film के याइफा थौनी थौरम ngasi पांगथोकरे लमसांग पुलिस स्टेशन के हावरंग साबल द लेबा मिलेनियम गार्डन द पांगथोकिबा थौनी थौरम अदुदा Film Forum Manipur की former chairman Samjit Chaba Mangolzao amadi senior actor Ningthauja Jaividyana Mithunglen Singh ona saruyaki film asigi story da Baina CS screenplay na Barun Laistramni film asida Zem Saikom Rachana Khetrimeyum Kishan Chingangbam Zaction Jaividya Mangoljao Gita Modubala Sorojini Ratan Mukhai Ratan Laitang Them Nongdambai NG Elena Angom amadi Manisana Chingbam Maru Iba Mamiroi Singna Tongan Tongan ba Saktam Langadori Film asi cinematography Loris Imagis amadi Palin Thauza editor Biju BFX lyrics ta Jalong Gurumayum music Dipta Sinamni music ta Dip Sinamni chief guest oina Saruyakiba Samjit Chaba Mangol Zauna Haikibada film amada afaba script khanbagi tangai fadab lairi society asida wakal loksing oigedaba script puthok piraktuna lamdam masi achumba lambida puraknaba thaudang Lomina si haiki Thoramaduga Mari Lainana Wangang Loisingna Manipuri film gi matang desu wafung kaya mafungdok naki film asi maruina lambi lana chatki gedawra basingbo achumba lambida purakpa amade drug issue gi matang dani haiki Hauzik sanabgi pawamu pamgini Balls and Bins Nasinduna Mari Suba All Manipur Snooker Tournament 2025 Jun Kumapandagi Hauna Chatharakibadu Ngarang Konjeng Hazari Lekaya Leba Balls and Bins Solution Crane Tournament Asige Champion Lystrom Plechinina Oiki Amasung Sanabam Dipagna Runners up Taki Puna Sanori Kunna Saruk Yaduna Chatharakiba Tournament Asida Champion Plechinina winner prize oina Selgimana oina Lupalsing Contra Amazon trophy Kusinaki Loinana runners of oina Dipakna runners of ki prize oina Selgimana Lupalsing Tara Amazon trophy Funky
balls and beans na tournament asi snooker masana asi yokhanaba amasung snooker masana asibo pamjaba sanaroi sing pungning thogat po ina sinkibani tournament asi gi maru oiba pandamdi manipur gi snooker sanaroi sing gi platform ama sengwatpada natana snooker masana asida manipur masak takpa ngamnaba honabani haki Manipur Cricket Association sinduna pangthokiba manga suba MNCA luang pokba T20 trophy da Tidim Road Athletic Union Trauna cricket team na champion oiba ngamlakpa bo ikai kumna bo oina team masigi sanore amadi official sing bo ikai kumna kre ngasi Trau Cricket Academy gi sangle na pangthokiba chamlamba thorom amaga loinana sanore amadi official sing bo ikai kumna kibani ikai kumna bagi thorom adu da Trau gi president Jugias advisor Dhananjoy Mangol Sarat Dr. Joy Secretary Gopesor Vice President and Somorjit Amadi Holendrona Athoiba Mitunglen on Star Yaki Panbayavadi Tasigi Ahumda Tawal Mojing Public Ground Sanikiba final match Adida Trau Kokatilna Cyclone Tangwibunbo Run Ahumda Mightiba Piramdina Champion Trophy Lawangam Ki Loinana Timasigi Captain K. Priojina Man of the Match Ki Title Loki Final match Amadi highest run score Gimanasu Priojina Fangbang Ki Manipur Amateur Karate Do Association na Sri Lanka gi Colombo da leiba Sugathada Indoor Stadium da July gi tang ani dagi mari fawwa pangthokiba mapan chuba South Asian and Fast Under 14 South Asian Youth Karate Championship lisingani kunmanga da India gi namukta gold ama silver ama amni bronze ama phangba ngomkre Sinthoiba Thiamna sub junior gi chahi tarani thoi makhagi keji nifu manga gi kanglupta Gomeche Masana da gold medal ama amadi chahi tarani thoi makhagi individual boys kata masana silver ama phangki Sinthoiba Tawbungkhok makha lekai degi Thiam Somorendro Singh amadi Thiam Ratnani gi machanupani chahi taramari makhagi keji yankhai gi Gomeche Masana da Pratik Dahalna bronze medal fangbang ki mahak leimakong dagi Tiken Dahal amadi Pavitra Devi ki machanupani Sinthoiba amadi Pratik ISKF Petrol Dozoda KOC Mutum Bangkim Singh ki miyang makhada Rensi Soibam Bindesori Sanuna takpi tambibani Kerala na yumbu oiraga haukiba June 13 tagi tha asigani fawba BKN Menon Indoor Stadium Trisuda Pangthokiba National Arm Wrestling Amadi Para Arm Wrestling Championship ta Manipur gi oina sanari kunmari amadi official ani na saruk yakibada gold medal ahum silver medal ani amri bronze medal manga puna medal tara lowang amlak le haina Manipur Arm Wrestling Association na thabrok pachirol amada khangalakli Manipur gi damakta gold medal ahum adu RK Ashaljitna senior amadi junior Kanglup lab event da gold ani lauki Nicholas Thongnawjamna sub junior Kanglup ki lab event da gold medal lowang amaki District Youth Affairs and Sports Office Imphal West ki office ki staff waina thabak tharam kya pangthok lamba hojikna thabak ki matam loireduna retirement laukrabasingbo DYASO Imphal West na chamlaba thorom amaga loina na ikai kumna kre DYASO Imphal West gi retirement laukrabasing adudi khwarakpam Bimola Thokchom Sanatombi Ningthau Khongjam Ronibala amadi Wairokpam Sundarini retirement laukrabasing gi mafamda DYASO Bisnupur Imphal East amadi West na chamlaba khudol piduna makoibu DYASO Imphal West ki damakta thabak kya mai pangna pangthok lambabo Ningshingduna award asi pibani Rhino Fighting Championship 2025 ta Aztec Bambam MMA Fight Club amadi Aztec Fight Studio Gym dagi sanori tara tarukna saruk yaraduna gold medal taruk amasung silver medal tara puna medal tara taruk lawrpada mai paklakre chauna Assam gi Dibrugarh da laiba DHSK
Kanoi College Rhino Martial Art and Fitness Center na sinduna nominini chumna chatharakkiba Rhino Fighting Championship 2025 da sanroi taratru yauna course ani amadi Manipur gi team guide oina CS Sanahen Bamaitei S Nirmal Kumar Korimayum Ningthemna saruyaki #bum MMA dagi sanroi kya na tongan ba kilogram singi kanglupta gold amadi silver medal kya lorki #fight studio gym gi oina gold ani amadi silver mari puna medal taruk lorkwa sigi damukta #bum MMA fight club ki founder thongnawjam bambam na thagat pasu phungdorli loishalakpada hojik nomagi oiba aing asagi pawamu phungbigani ICAR Lamphel Park ki Agro Meteorological Field Unit Amfuda ki pirakba ing asagi report amagi matung ina ngasi Manipura khwaidagi sabagi chang asi Celsius degree 19.2 oiki khwaidagi ingbugi changna Celsius degree 22.5 oiki nukchiti awba ising manel gi changna ayukta chada marfudarani thoi amadi nungthilden chada humputar oiki ngasi chukhiba nungjugi changna millimeter 5.3 ni loishalakpada marui pamu na myamna thamjari Gwalpabida security na pamu sing thingduna chadan ki dababu thawdo ki matang da sem ki ba inquiry committee ki report khangal nu haiba demanda ngasi Manipur ge editor amadi pamu sing na wakat khongjang changchin thre Security force singna chathaki bati bumbugi tabakta tongan ba mafum dagi kusu khulai ke amadi lona thingthaba lalhulum ani ki miyoi sing phagatre amadi Far West ki maru oiba lambi sing gi nageta paisinduna thamliba pochai sing lakliba July 13 gi pung 3 fawgi manungda lauthokrabadi yumbu sing mathakta logi matung ina thabak lokhat pahorgani How's it going in the Punjab Sipawag ISCOM News ki publishing jare ming tabri sing bokrum jare